ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ 에피ꯁꯣꯗ 31 ꯑꯗꯨ ꯄꯨꯗꯨ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ 에피ꯁꯣꯗꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ 에피ꯁꯣꯗꯇꯒꯤ ꯈꯪꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯅ ꯖꯣꯍꯦꯁꯇꯟꯗꯒꯤ ꯁ꯭ꯀꯦꯠꯄꯨ ꯑꯃꯨꯛ ꯍꯟꯅ ꯃꯨꯟꯕ ꯉꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯦꯊꯂꯨꯐ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯌꯥꯊꯪꯗꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯑꯣꯏꯅ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯍꯟꯕ ꯂꯩꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇ ꯋꯥꯔꯧꯗꯨꯅ ꯑꯗꯨꯝ ꯋꯦꯁꯦꯛꯁꯀꯤ ꯃꯥꯡ ꯇꯥꯛꯅꯕ ꯂꯃꯟ ꯈꯨꯝꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ 에피ꯁꯣꯗ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯈꯥ 에피ꯁꯣꯗ 31 ꯑꯁꯤꯅ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ 에피ꯁꯣꯗ 31ꯒꯤ ꯑꯍꯥꯟꯕ ꯁꯤꯟꯁꯤꯗ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤ ꯁ꯭ꯀꯦꯠꯄꯨ ꯄꯨꯗꯨꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤꯁꯤꯗ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯗꯒꯤ ꯋꯦꯁꯦꯛꯁ ꯂꯣꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯀꯤ ꯃꯅꯨꯡꯗ ꯄꯣꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯎꯏꯊꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯁ꯭ꯀꯦꯠꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯇ꯭ꯔꯤꯠꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯊꯥꯡ ꯁꯣꯔꯤꯁꯤ ꯇꯞꯅ ꯁꯠꯇꯣꯛꯂꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯃꯤꯀꯞ ꯀꯝꯊꯣꯛ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯁ꯭ꯀꯦꯠꯅ ꯍꯥꯏꯔꯤ ꯄꯥꯈꯠꯀꯅꯨ ꯑꯩꯕꯨ ꯊꯥꯖꯧ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯃꯈꯨꯕꯥꯛꯁꯤ ꯂꯦꯟꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯤ ꯑꯩꯅ ꯉꯁꯤꯗꯤ ꯎꯔꯦ ꯋꯦꯁꯦꯛꯁꯀꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤꯅ ꯑꯔꯣꯏꯕ ꯑꯗꯨꯒ ꯅꯪꯒꯤꯅ ꯑꯍꯧꯕ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯥꯟꯃꯤ 50ꯗꯒꯤ 500 500ꯗꯒꯤ 5,000 ꯃꯊꯪ ꯌꯥꯝꯈꯠꯂꯛꯂꯒꯅꯤ ꯋꯦꯁꯦꯛꯁꯄꯨ ꯅꯪꯅ ꯁꯥꯁꯟ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯕꯥꯛꯇꯒꯤ ꯆꯦꯟꯊꯔꯛꯏꯕ ꯏꯁꯤ ꯎꯇ꯭ꯔꯤꯠꯇ ꯄꯤꯊꯛꯂꯤ ꯎꯇ꯭ꯔꯤꯠꯁꯨ ꯏꯁꯤ ꯄꯥꯝꯅ ꯊꯛꯄꯗꯤ ꯅꯠꯇꯦ ꯁ꯭ꯀꯦꯠꯅ ꯃꯥꯕꯨ ꯊꯥꯖꯅꯕꯒꯤꯗꯃꯛ ꯕ꯭ꯔꯒ꯭ꯌꯥꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕꯒꯨꯝ ꯁ꯭ꯀꯦꯠꯀꯤ ꯏꯁꯤ ꯑꯗꯨꯃꯛ ꯊꯛꯇꯨꯅ ꯃꯈꯣꯏꯅꯤ ꯀꯦ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯃꯄꯥꯟꯗꯒꯤ ꯐꯦꯅꯟꯅ ꯃꯅꯨꯡꯗ ꯁ꯭ꯀꯦꯠꯀ ꯎꯇ꯭ꯔꯤꯠꯀꯅ ꯇꯧꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯗ ꯃꯍꯥꯛꯁꯨ ꯍꯩꯅꯗꯕꯗ ꯂꯣꯏꯔꯦ ꯃꯍꯥꯛꯅꯗꯤ ꯃꯊꯟꯇ ꯈꯟꯖꯔꯤ ꯎꯇ꯭ꯔꯤꯠꯁꯤ ꯁ꯭ꯀꯦꯠꯅ ꯑꯋꯣꯏꯕꯃꯛꯀꯤ ꯁꯨꯝꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯗꯤ ꯗ꯭ꯔꯃꯥꯅꯤ ꯁ꯭ꯀꯦꯠꯅ ꯃꯥꯕꯨ ꯐꯖꯅ ꯊꯥꯖꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯁꯤꯟꯁꯤꯅ ꯋꯦꯁꯦꯛꯁꯀꯤ ꯋꯤꯟꯆꯦꯁꯇꯔ ꯁꯤꯇꯤꯗꯅꯤ ꯍꯧꯖꯤꯛ ꯃꯥꯔꯁꯤꯌꯥꯗꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯗ ꯑꯃꯗꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯦꯗꯋꯥꯔꯗ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯂꯤ ꯃꯈꯣꯏꯅꯤꯁꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯄꯨꯟꯅ ꯂꯥꯛꯆꯕꯒꯤ ꯋꯥꯅꯤ ꯃꯔꯩꯗꯤ ꯑꯗꯨꯃꯛ ꯇꯧꯅꯔꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯖꯔꯕꯁꯨ ꯑꯃꯅ ꯑꯃꯗ ꯎꯁꯤꯟꯅꯗꯦ ꯑꯦꯊꯦꯜꯔꯦꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯇ ꯔꯦꯁꯄꯦꯛ ꯑꯃꯠꯇ ꯇꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅꯁꯨ ꯔꯦꯁꯄꯦꯛ ꯇꯧꯗ꯭ꯔꯦ ꯑꯅꯤꯁꯤꯅ ꯃꯔꯩ ꯌꯦꯠꯅꯔꯤꯕꯁꯤ ꯑꯦꯜꯍꯥꯝꯅꯗꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯃꯗꯤ ꯃꯐꯝꯁꯤꯗꯗꯤ ꯇꯧꯍꯟꯅꯤꯡꯗꯕꯗꯒꯤ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯤ ꯁꯣꯝꯗ ꯃꯅꯨꯡꯂꯣꯝꯗꯅ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯂꯕ ꯑꯦꯊꯂꯨꯐ ꯆꯔꯆ ꯃꯅꯨꯡꯗ ꯃꯊꯟꯇ ꯐꯝꯂꯒ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯐꯥꯗꯔ ꯕ꯭ꯌꯨꯋꯥꯀꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯑꯦꯊꯂꯨꯐꯅ ꯍꯪꯂꯤ ꯐꯥꯗꯔ ꯑꯩꯈꯣꯏꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯃꯌꯥꯝꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯍꯛꯆꯥꯡ ꯀꯝꯗꯧꯔꯤ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯥꯗꯔ ꯕ꯭ꯌꯨꯋꯥꯀꯥꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯌꯥꯎꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯎꯗꯦ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛꯁꯨ ꯂꯝꯗꯝꯁꯤꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯦꯊꯂꯨꯐꯅ ꯈꯨꯝꯃꯛꯂꯤ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯪꯀꯜ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯀꯤꯗꯃꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯌꯥꯏꯐꯃꯪꯒꯣꯜ ꯅꯤꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯥꯗꯔ ꯕ꯭ꯌꯨꯋꯥꯀꯥ ꯍꯌꯦꯡ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯗꯔ ꯕ꯭ꯌꯨꯋꯥꯀꯥꯗꯤ ꯀꯩꯗꯧꯔꯒ ꯂꯩꯍꯧꯒꯅꯤ ꯑꯦꯗꯚꯥꯏꯖꯔꯤ ꯑꯗꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯧꯔꯤꯕꯔꯥ ꯅꯤꯡꯊꯧ ꯌꯥꯎꯗ꯭ꯔꯕ ꯑꯦꯗꯚꯥꯏꯖꯔꯤꯗꯨꯗꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ ꯃꯁꯤꯗ ꯐꯥꯗꯔ ꯕ꯭ꯌꯨꯋꯥꯀꯥꯁꯨ ꯏꯁꯣꯔꯅ ꯁꯤꯜꯂꯛꯄ ꯂꯤꯂꯥꯅꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯗꯨ ꯑꯗꯨꯝ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯤ ꯇꯟꯖꯥꯁꯤꯗ ꯁꯤꯒꯚꯤꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯃꯨꯛ ꯆꯪꯉꯛꯂꯤ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯁꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯦꯊꯂꯨꯐꯅ ꯀꯧꯕꯅꯤ ꯃꯁꯤꯗꯒꯤ ꯐꯥꯗꯔ ꯕ꯭ꯌꯨꯋꯥꯀꯥꯁꯨ ꯁꯤꯒꯚꯤꯠ ꯂꯥꯛꯄꯗꯒꯤ ꯑꯦꯊꯂꯨꯐꯅ ꯉꯁꯤꯗꯤ ꯆꯔꯆꯇ ꯐꯝꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯥꯒꯠꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯊꯂꯨꯐ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯕꯨꯛꯆꯦꯜ ꯑꯣꯟꯗ꯭ꯔꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯐꯠꯇꯕ ꯃꯕꯨꯛꯆꯦꯜꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯤꯒꯚꯤꯠꯅ ꯑꯦꯊꯂꯨꯐꯇ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅꯤꯅ ꯉꯁꯤ ꯆꯔꯆ ꯃꯅꯨꯡꯗ ꯎꯅꯔꯤꯕꯁꯤ ꯌꯥꯝ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯌꯨ ꯊꯛꯐꯝꯗ ꯎꯅꯔꯝꯃꯒꯗꯤ ꯐꯥꯗꯔ ꯕ꯭ꯌꯨꯋꯥꯀꯥꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯊꯛꯇ ꯆꯤꯡꯅꯈ꯭ꯔꯗꯕꯅꯤ ꯑꯦꯊꯂꯨꯐꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯔꯣꯏ ꯐꯥꯗꯔ ꯕ꯭ꯌꯨꯋꯥꯀꯥꯁꯨ ꯋꯦꯁꯦꯛꯁꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯨꯝ ꯑꯀꯤꯕ ꯐꯥꯎꯔꯕꯅꯤ ꯃꯔꯝꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯕꯥꯏꯀꯤꯡꯁꯤꯡꯅ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯇꯝꯕ ꯉꯝꯗꯕꯤ ꯂꯩꯔꯤ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯁꯤ ꯀꯤꯅ ꯍꯤꯡꯅꯔꯤ ꯃꯄꯥ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯅ ꯃꯍꯨꯠ ꯁꯤꯟꯖꯅꯕꯁꯨ ꯍꯣꯠꯅꯔꯤ ꯃꯇꯥꯡꯁꯤꯗ ꯅꯪꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁꯤꯒꯚꯤꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯅꯤꯡꯊꯧ ꯑꯃ ꯈꯟꯕꯒꯤ ꯍꯛꯁꯤ ꯃꯄꯥ ꯑꯣꯏꯖꯔꯕꯁꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯃꯊꯟꯇꯅ ꯌꯥꯔꯣꯏ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯒ ꯁꯚꯥ ꯑꯃ ꯀꯧꯔꯒ ꯃꯌꯥꯝꯒꯤ ꯃꯣꯠ ꯈꯪꯅꯗꯨꯅ ꯈꯟꯒꯗꯕꯅꯤ ꯃꯁꯤꯗ ꯑꯦꯊꯂꯨꯐꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯕꯨꯗꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯥ ꯃꯊꯟꯇꯒꯤ ꯀꯨꯁꯤꯗ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯕꯨ ꯅꯤꯡꯊꯧ ꯍꯥꯞꯆꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁꯤꯒꯚꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛꯅꯤ ꯍꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯈꯟꯅꯔꯤꯕꯁꯤ ꯎꯇ꯭ꯔꯤꯠ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯦꯗꯋꯥꯔꯗꯀꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯗꯨꯅ ꯂꯝꯗꯝꯁꯤꯕꯨ ꯕꯥꯏꯀꯤꯡꯁꯤꯡꯗꯒꯤ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤ ꯃꯁꯤꯃꯛꯅ ꯃꯌꯥꯝꯅꯁꯨ ꯑꯦꯗꯋꯥꯔꯗꯅ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤ ꯄꯥꯝꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯑꯦꯗꯋꯥꯔꯗꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯎꯇ꯭ꯔꯤꯠ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯧꯗꯣꯔꯛꯂꯤ ꯃꯁꯤꯗ ꯑꯦꯊꯂꯨꯐꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗꯨ ꯑꯩꯈꯣꯏꯅꯤꯅ ꯊꯨꯒꯥꯏꯒꯗꯕꯅꯤ ꯅꯪꯁꯨ ꯑꯦꯗꯋꯥꯔꯗꯀ ꯌꯥꯅꯗꯕ ꯃꯤꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯪꯀꯜ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇ ꯇꯥꯊꯤꯕ ꯃꯤꯅꯤ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯍꯦꯛꯇ ꯁꯤꯟꯅꯗꯨꯅ ꯎꯇ꯭ꯔꯤꯠꯄꯨ ꯃꯐꯝꯁꯤꯗ ꯍꯜꯂꯛꯍꯟꯕ ꯌꯥꯗꯕꯅꯤ ꯑꯦꯗꯋꯥꯔꯗꯀ ꯃꯈꯣꯏꯅꯤ ꯄꯨꯟꯈꯤꯗꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯅ ꯃꯌꯥꯝꯗ ꯁꯟꯗꯣꯛꯀꯗꯕ ꯋꯥꯐꯝꯁꯤ ꯎꯇ꯭ꯔꯤꯠꯅ ꯍꯧꯖꯤꯛꯁꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯋꯥꯔꯧꯔꯤ ꯁꯥꯎꯔꯤ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯈꯨꯗꯤꯡꯃꯛ ꯃꯨꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯒꯤꯗꯃꯛ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯁꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯎꯇ꯭ꯔꯤꯠꯅ ꯃꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯇ ꯑꯣꯏꯅ ꯂꯃꯟ ꯈꯨꯝꯃꯛꯀꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝꯁꯤꯗ ꯑꯗꯨꯅ
बाइकिंग मफमसिदा शासन तौरगनी हाइबा वाफमसि मयामसिदा हंजन हंजन लाउथोक्तुना तोयना तोयना वारी सादुना वाफमसिंगसि मयामना थाजनबा होटनगदबनि हाइबा वाफमसि मखोयनि कुपना खनख्रे मसिदगी सेंसि वेसेक्सकी उट्रेटकी खुंगंग ओरंबा कोखाम हाइबा जगादुदा लागली हौजिक उट्रेटसु मफमसिदा मागी टीमसिगा लोइनना यौसलगले हौजिक मफमसिदा किंग एल्फेटकी वेसेक्सकी लानमी खरासु लेरमली मखोयना मफमसिदा तौरिबसिना खुंगंगसिदा थोकपा चाना थंगनबा पोथोकसिंगसि किंग एल्फेटकी आथंगदगी विचिस्टरदा पुनबा होटनरिबनि मरमदी राजकुमार एडवर्ड लुहोंगबा अमदी लानमीसिंगना चानबगीदमा अदुबु खुंगंगसिदा लेरिबा प्रजासिंगसिना मसिबु यानिंगदबदि फावरी मखोयगी ओइना नोंजु थादा चानबा लेहौरोय हाइदुना वानबसु यावरी पावसी उट्रेटसु निपामना तम्बदगी उट्रेटसि मागी हाना ओरम मयुमदुदा सुम चंगचलगली अदुबु गेटसिदा वेसेक्सकी लानमीसिंगसिना थत्तुन लेख्रे मसिदा उट्रेट चंगजनदुना वेसेक्सकी लानमीसिंगसिदा आइरी नखोय आइगी लंबीसि थादु अदुगा गेट असे हांगु आई नोइगा ई नाइ तानबदु पामदे हाइरी अदुबु लानमीसिंगसि हौजिक मची लेंगदबिदा अदुम लेप्तु लेरे मसिदा सिट्रिक अमुक चंगजनदुना नखोय हाइबसि ननादु ताद्रा लंबीसि याम थुना थादु हाइदुना धप तौरी मसिदगी वेसेक्सकी लानमीसिंगसिसु कीबदगी लंबीसिदगी हंतोकलगा गेट असे हांतोकरे उट्रेटकी टीमसिसु मफमसिदा सुम चंगचलक्तुना मागी हाना लेरंबा युमसिदा चंगगली अदुबु हौजिक युमसिगी मनुंगदा किंग एल्फेटना थारकपा मफमसिदगी चाना थंगनबा पोथोक खोंकटपा लाकपा लुचिंगबा खरा फमदु लेरमली उट्रेट उबदा निपासिनासु उट्रेट नंगदी मफमसिदा थाजदना कमदौ कमायना लाइबा कैदौबा लाकपनो हाइदुना हांगली उट्रेट नमु खुमली मसी आइगी युमनी आइना चनिंगबा मतमदा चंगबा याबगी हक अदु अइंगोंदा लई हाइरी निपासिना मु खुमगली अखोइसु मफमसिदा हक अमा लैबगी लाक्लिबनी याम मरु ओइबा थबा अमगीदमक किंग एल्फेटना अखोइबु थारकपनी हाइरगली उट्रेट नमु हाइरी आइना हौजिकता मफमसिदा चंगकपदा तारिबा पावसे अचुम्बरा नखोइना खुंगंग असिगी प्रजासिंगसिदगी चखाव मुल्ले हारिबसि अचुम्बरा मफमसिगी प्रजाना वाना सुजादुना थोकपा पोथोक खुदिमक नखोइना विंचेस्टरदा पुनबा थौरांगे हारिबसि अचुम्बरा हाइदुना हांगली निपासिना अमु खुमगली होय अचुम्बनी लानमीसिंगना चानबगीदमक्तनी पोथोकसे अखोइना योंथोकनबगीदमक नत्ते उट्रेटना अमु खुमली वेसेक्ससिदा हिंग्लिबसि लानमी खतरा मिचम प्रजा मयामसिदी चादबीदा हिंगबा यागदोरबिरा हाइदुना हांगली नाकंदजु हौजिक स्केटना पास्टर अमदा थांगसुरी उद्दुना दप तौबसि हौख्रे मसी उदा निपासिना उट्रेटता हाइदी अखोइ मफमसिदा नखोइगा खना चैनागे हाइना लाकपा नत्ते चुम्नगी वारी सासी हाइरी हौजिक उट्रेटना मागी माना लेजरम युमथक्सिदा येंगुबदा क्रिस्टियनगी क्रॉस अमा यानसन्दुना थममली मसी उबदा उट्रेट साउनिंगबा फावरे अदुगा निपासिदा हांगली मसी करिनो हाइदुना निपासिना मखुमगली उट्रेट मसी करिनो हाबसि नंगनासु हेना खंगलिबनी अइना ताकलुबगी मथौ तादे हाइरगली उट्रेटना मु निपासिदा साउना यांगतुना यालिबिसि हौजिमक प्रबब लौथौ याम थुना लौथौ नत्रबदी लाक्लिबा नखोइ खुदिमक स्केटर लोइना सिना खगनी हाइरगली मसिदा उट्रेटना स्केटर नखोइबु सिना खगनी हाइबा वाफमसिगी आथ्रदी स्केटिव बाइकिंग सिंगी लाइटिन खोरंबा माइबीगुम्बा नुपीनी अदुना क्रिस्टियन धर्मसि अदुकी मतिक ताथी करिगुम्बा स्केटा उट्रेटना पास्टर सिंगसि सिनाख्रबदी स्केटना हानिंग मओंगदा लेन हातखिदौरिबनी उट्रेटसु मसा सेक्शन ओइजरबसु बाइकिंग सिंगना योखिबदगी क्रिस्टियन धर्मसि पामजदबा मीनी हौजिक निपासिनासु उट्रेटना हारिबसि इंद्रे महानदी मखोगी ईश्वरगी ममी अमा ओइरबा क्रॉस असिबु मखुदमंगना लौथबदि ngमलोय हाइरगली मसिदा फेननदी उट्रेटसि सावरकदोरे खंगबदगी यालिबसि चमचम्बा उपुतुपनी का हेना खंजलुगनो हाइदुना उट्रेटता थेमली निपासिनादी उट्रेटता यालिबसि चमचम्बा उ नत्ते तसेंगबा क्रॉसनी हाइरगली फेननसु निपासिदा नंगसु चै चानिंगद्रबदी नचिंदगी यालिबा क्रॉस असी इचमचम्बा उना साबा क्रॉसने हायहु तसेंग हाइबदु पनगनु हाइरी अदुबु निपासिनादी क्रॉस असी मखोइगिदी याम लुना खंजबनिना लौथबा ngमलोय हाइदुना अदुम येतु लेरे उट्रेटसु मसादा साउनिंगबसि सुम हेंगलगले मसिबु फेननमदी ओजबनसु खंगबदगी ओजबन उट्रेटता साउरिबसि खरा फगदरा हाइदुना यालिबा क्रॉस असी मा ओइना लौदरुगे हाइरगली तसेंगबदी फेननमदी ओजबन क्रिस्टियननी अदुगा सिट्रिकना बाइकिंग्सनी उट्रेट की टीम सिदी मसासु तंखाई हाइदी बाइकिंग समदी सेक्शन निना मीसु ओडिन बु थाजबा बाइकिंग सिंगी कांगुसु यावी अदुगा जिसु बु थाजबा क्रिस्टियन कांगुसु यावी ओजबनोजिक क्रॉस असी मा ओइना लौथगे हारपसि उट्रेटना कखथुना आइना लौथौ हारिबसि नंगोंदा नते ओजबन मांगदा लेपिबा निपासिदनि हारिबसि माकी याथंगदि यानबनिना मसाना लौथगदबनि हाइरी निपासिना मु उट्रेट हाइरगली उट्रेट नंगना ngasi इंगोंदा थ्रेटन तौरिबसि अइबु हातपा यानबगी लंबी मा थीरिबरा करिगुम्बो वाफमसि किंग एल्फेटना ताक्रबदी नंगसु कया नुंगाइरोय हाइरगली उट्रेटना मु खुमगली मतम किंग एल्फेटना आइगी नाक्ता मफमसिदा लाकपा मतमदा युमसिदा चंगकपा मतमदा युम मसि जंगली सिंगी युमनि हाइदुना हंजन अइंगोंदा करेमनखिबनी अदुना मफमसिदा क्रिस्टियन लाइनिंगी ओइबा पोट अमता थंबा यारोय मसि अइना साजखिबा युमनि याम थुना क्रॉस असी लौथौ हाइरगली तंजासिदा हिल असी चंगली अदुगा उट्रेटना साउरिबसि खरा फनबा हाइदुना यालिबा क्रॉस असी मागिनी माना यानबनी हाइरगली उट्रेटसु मागी मचासिंबु सेनादुना लैबिहौरिबा
ꯍꯤꯜꯅ ꯀ꯭ꯔꯣꯁ ꯑꯁꯤ ꯃꯥꯅ ꯌꯥꯟꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯁ꯭ꯀꯦꯠꯅ ꯑꯣꯏꯅ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯀ꯭ꯔꯣꯁ ꯑꯁꯤ ꯆꯩꯅ ꯊꯤꯟꯗꯠꯇꯨꯅ ꯊꯥꯗꯔꯛꯂꯤ ꯃꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯄꯥꯈꯠꯄꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯗꯨꯅ ꯂꯩꯔꯤ ꯐꯦꯅꯅꯁꯨ ꯈꯨꯡꯒꯠꯇꯨꯅ ꯀ꯭ꯔꯣꯁ ꯑꯁꯤ ꯅꯤꯄꯥ ꯑꯁꯤꯗ ꯁꯤꯟꯅꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯅꯁꯨ ꯅꯤꯄꯥ ꯑꯁꯤꯗ ꯍꯥꯏꯔꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕꯗꯤ ꯀꯣꯔꯁ ꯑꯗꯨ ꯄꯨꯖꯈ꯭ꯔꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗꯒꯤ ꯂꯧꯒꯤ ꯂꯥꯛꯂꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞ ꯑꯣꯏꯅ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯊꯝꯃꯝꯒꯗꯕꯅꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯤꯟꯖꯥꯛ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯕꯨ प्रजा ꯃꯤꯌꯥꯝꯁꯤꯁꯨ ꯆꯔꯥ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯊꯝꯃꯝꯒꯗꯕꯅꯤ ꯍꯥꯏꯔꯤ ꯅꯤꯄꯥꯁꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯗꯨꯕꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅꯗꯤ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯅꯤ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕꯗꯤ ꯃꯐꯝꯁꯤꯗ ꯊꯣꯛꯄ ꯄꯣꯠꯊꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯣꯝꯀꯠꯇꯨꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯣꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯇꯥꯔꯕꯗꯤ ꯌꯥꯝ ꯁꯥꯎꯔꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯂꯥꯎꯔꯛꯂꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯑꯗꯨꯗꯤ ꯚूतꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯉꯣꯟꯗ ꯃꯒꯨꯟ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯍꯤꯜꯀ ꯃꯈꯣꯏꯅꯤ ꯇꯣꯈꯥꯏꯅ ꯋꯥꯔꯤ ꯁꯥꯔꯨꯅꯕꯒꯤꯗꯃꯛ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯍꯤꯜꯇ ꯃꯥꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯤ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯁꯤꯡꯗꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯤꯜꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯗꯣꯝ ꯁꯥꯎꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯆꯥꯁꯤꯡꯗꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯌꯥꯊꯪꯗꯒꯤ ꯋꯤꯟꯆꯦꯁꯇꯔꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯄꯥꯈꯠꯂꯦ ꯃꯔꯝꯗꯤ ꯃꯆꯥꯁꯤꯡꯗꯨ ꯃꯍꯥꯛꯅ ꯚꯥꯏꯀꯤꯡꯁ ꯑꯣꯏꯅ ꯂꯩꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯜꯐ꯭ꯔꯦꯗꯅ ꯋꯤꯟꯆꯦꯁꯇꯔꯗ ꯊꯝꯈ꯭ꯔꯕꯅꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯗ ꯕꯞꯇꯥꯏꯁ ꯇꯧꯔꯝꯃꯒꯅꯤ ꯍꯥꯏꯕꯗꯒꯤ ꯍꯤꯜꯇ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯐꯝꯁꯤꯗꯒꯤ ꯀꯩꯗꯧꯕ ꯄꯨꯈ꯭ꯔꯤꯕꯅꯣ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯗ ꯕꯞꯇꯥꯏꯁ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯝꯕꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯅꯤ ꯍꯥꯏꯔꯤ ꯍꯤꯜꯅꯁꯨ ꯎꯇ꯭ꯔꯤꯠꯅ ꯁꯥꯎꯔꯤꯕꯁꯤ ꯊꯦꯝꯗꯨꯅ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯋꯤꯟꯆꯦꯁꯇꯔꯗ ꯂꯩꯈ꯭ꯔꯕ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯎꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯁꯛ ꯂꯣꯠꯇꯨꯅ ꯋꯤꯟꯆꯦꯁꯇꯔ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯎꯇ꯭ꯔꯤꯠ ꯍꯧꯖꯤꯛ ꯋꯤꯟꯆꯦꯁꯇꯔꯗ ꯐꯣꯡꯅ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯃꯥꯒꯤ ꯃꯔꯥꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯀꯣꯛꯄꯤꯗ꯭ꯔꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯇꯥꯈ꯭ꯔꯕꯗꯤ ꯐꯥꯅꯕ ꯑꯣꯔꯗꯔ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯤꯜꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯅ ꯐꯦꯅꯟꯗꯁꯨ ꯃꯈꯣꯏ ꯋꯤꯟꯆꯦꯁꯇꯔꯗ ꯆꯠꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯑꯃ ꯇꯥꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯤꯟꯆꯦꯁꯇꯔꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇꯒꯤ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝ ꯐꯤꯡꯅ ꯂꯥꯛꯂꯤ ꯃꯁꯤꯗ ꯁꯤꯒꯕꯤꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯂꯥꯛꯄꯁꯤ ꯎꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝꯁꯤ ꯇꯥꯅꯕ ꯋꯥꯍꯪ ꯈꯔ ꯍꯪꯂꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤ ꯎꯇ꯭ꯔꯤꯠꯄꯨ ꯃꯌꯥꯝꯅ ꯌꯥꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯑꯦꯗꯋꯥꯔꯗꯀ ꯎꯇ꯭ꯔꯤꯠꯀ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗ ꯍꯪꯂꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯒꯣ ꯑꯩꯅ ꯇꯥꯖꯕ ꯄꯥꯎꯗ ꯎꯇ꯭ꯔꯤꯠꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇ ꯂꯃꯟ ꯈꯨꯝꯈꯤꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯉꯪꯂꯞ ꯇꯧꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯈꯨꯝꯂꯤ ꯎꯇ꯭ꯔꯤꯠꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯀꯔꯤꯒꯤ ꯁꯤꯒꯕꯤꯠꯅ ꯑꯃꯨꯛ ꯍꯪꯂꯤ ꯉꯁꯤ ꯑꯩꯅ ꯋꯥꯐꯝꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯅꯨ ꯑꯩꯅ ꯇꯥꯕꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯎꯇ꯭ꯔꯤꯠꯅ ꯃꯄꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯥꯏ ꯃꯁꯤ ꯑꯆꯨꯝꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯨ ꯋꯥꯐꯝꯁꯤꯡꯁꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯁꯤꯒꯕꯤꯠꯅ ꯂꯥꯎꯅ ꯉꯥꯡꯕꯁꯤꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯥꯔꯤꯕ ꯄꯥꯎꯗꯨ ꯑꯔꯥꯟꯕꯅꯤ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯋꯥꯐꯝꯗꯨ ꯀꯅꯥꯅ ꯍꯥꯏꯖꯜꯂꯤꯕꯅꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤ ꯁꯤꯒꯕꯤꯠꯅ ꯑꯃꯨꯛ ꯂꯥꯎꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤ ꯑꯩꯅꯗꯤ ꯋꯥꯐꯝꯁꯤ ꯂꯨꯝꯅ ꯂꯧꯏ ꯊꯥꯖꯗꯕꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅꯁꯨ ꯋꯥꯐꯝꯁꯤ ꯊꯥꯖꯗꯨꯅ ꯋꯥ ꯂꯥꯎꯅꯈ꯭ꯔꯕꯅꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠꯅ ꯋꯦꯁꯦꯛꯁꯀꯤ ꯃꯥꯡꯅꯕ ꯀꯔꯤꯝꯇ ꯇꯧꯒꯗꯕ ꯂꯩꯇꯦ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯇꯁꯨ ꯃꯍꯥꯛꯅ ꯈꯨꯠ ꯊꯥꯒꯗꯕ ꯂꯩꯇꯦ ꯗꯦꯝ ꯍꯣꯜꯗ ꯑꯦꯗꯋꯥꯔꯗꯀ ꯎꯇ꯭ꯔꯤꯠꯀ ꯄꯨꯟꯗꯨꯅ ꯍꯦꯁꯇꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯤꯕꯗꯨ ꯅꯪꯁꯨ ꯎꯍꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯅ ꯁꯥꯈꯤꯅꯤ ꯍꯥꯏꯔꯤ ꯁꯤꯒꯕꯤꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯍꯣꯏ ꯃꯐꯝꯗꯨꯗ ꯎꯇ꯭ꯔꯤꯠꯀ ꯑꯦꯗꯋꯥꯔꯗꯀꯕꯨꯗꯤ ꯄꯨꯟꯅ ꯎꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯎꯇ꯭ꯔꯤꯠꯇꯤ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯎꯇ꯭ꯔꯤꯠ ꯋꯦꯁꯦꯛꯁꯀꯤ ꯑꯣꯏꯅꯗꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯗ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯑꯩꯅ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯇꯥꯟꯅꯔꯕꯅꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗꯤ ꯄꯥꯎ ꯑꯁꯤ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯎꯇ꯭ꯔꯤꯠꯁꯨ ꯕꯦꯕꯟꯕꯔꯒꯀꯤ ꯂꯣꯔꯗꯅꯤ ꯕꯦꯕꯟꯕꯔꯒꯀꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯃꯤꯅꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯁꯨ ꯃꯉꯥꯏ ꯎꯇ꯭ꯔꯤꯠꯁꯨ ꯃꯉꯥꯏ ꯃꯥꯒꯤ ꯃꯐꯝꯗꯨ ꯌꯧꯅꯕ ꯍꯣꯠꯅꯖꯕ ꯉꯥꯛꯇꯅꯤ ꯃꯔꯛꯁꯤꯗ ꯅꯈꯣꯏꯒꯨꯝꯕꯅ ꯍꯨ ꯆꯦꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯅꯆꯤꯟꯗꯨꯗ ꯆꯒꯠ ꯉꯥꯡꯗꯨꯅ ꯂꯩꯒꯅꯨ ꯃꯌꯥꯝꯗ ꯍꯤꯒꯥꯏ ꯋꯥ ꯁꯟꯗꯣꯛꯀꯅꯨ ꯅꯊꯧ ꯃꯁꯛ ꯈꯪꯉꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯅꯆꯤꯟꯗꯨ ꯐꯣꯠꯆꯜꯂꯨ ꯍꯥꯏꯔꯝꯃꯒ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯤ ꯈꯔ ꯁꯥꯎꯔꯞ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯊꯥ ꯁꯥꯅ ꯐꯝꯂꯒ ꯂꯩꯔꯤ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯏꯔꯥꯅ ꯅꯪꯒꯤ ꯀꯣꯛꯇꯨꯗ ꯍꯧꯖꯤꯛ ꯈꯜꯂꯤꯕꯗꯨꯅ ꯀꯔꯤꯅꯣ ꯋꯥꯈꯜꯗꯨ ꯃꯥꯏꯊꯣꯡꯗꯨꯗ ꯃꯃꯤ ꯇꯥꯔꯦ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯈꯟꯕꯤꯔꯨꯅꯨ ꯍꯥꯏꯔꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯋꯥꯈꯜꯁꯤ ꯈꯟꯕꯒꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯁꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯄꯨ ꯃꯐꯝꯁꯤꯒꯤ ꯌꯥꯝ ꯊꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩ ꯃꯈꯣꯏꯅ ꯍꯟꯆꯛ ꯉꯥꯆꯛ ꯁꯥꯔꯛꯀꯗꯧꯔꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤ ꯃꯁꯤꯒꯤꯗꯃꯛꯅꯤ ꯑꯩꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯁꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯁꯤꯍꯟꯅꯤꯡꯉꯤꯕꯁꯤ ꯃꯁꯤꯗ ꯊꯥꯏꯔꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯕꯛꯇꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯃꯁꯥꯃꯛꯅ ꯄꯥꯡꯊꯣꯛꯆꯒꯗꯕꯅꯤ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯊꯕꯥꯛꯇ ꯊꯤꯟꯖꯟꯖꯗꯨꯅ ꯁꯨꯁꯥꯏꯠ ꯇꯧꯖꯒꯗꯕꯅꯤ ꯂꯩꯕꯥꯛꯁꯤꯕꯨ ꯌꯥꯏꯐꯒꯅꯤꯕꯨ ꯍꯥꯏꯔꯗꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯃꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ
ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯤꯡꯅꯤ ꯏꯆꯝ ꯆꯝꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯥꯅ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯈ꯭ꯔꯒ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯊꯥꯏꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝꯒꯤꯗꯃꯛ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯃꯊꯟꯇ ꯁꯤꯖꯕꯁꯨ ꯉꯝꯒꯅꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯩꯈꯣꯏꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤꯁꯨ ꯑꯔꯥꯟꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯖꯔꯤꯕ ꯃꯁꯥꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯆꯥꯅꯨꯄा एडवर्डꯀꯤꯗꯃꯛ ꯈꯟꯕꯗꯒꯤꯅꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄा एडवर्डꯇ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯕꯗ ꯃꯍꯥꯛ ꯁꯤꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯊꯥꯏꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯄꯨ ꯃꯤꯑꯣꯏꯕ ꯀꯅꯥꯝꯇꯅ ꯂꯦꯞꯊꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯋꯥꯁꯜꯂꯒ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯈꯟꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤ ꯀꯃꯥꯏꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯒꯗꯕꯅꯤ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯑꯃꯨꯛ ꯊꯥꯏꯔꯥꯒꯤ ꯃꯈꯨꯠꯁꯦ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯕꯥꯏꯀꯤꯡꯁꯤꯡ ꯑꯗꯨꯅ ꯋꯦꯁꯦꯛꯁꯤ ꯌꯧꯔꯛꯑꯕꯗꯤ ꯅꯪꯕꯨꯁꯨ ꯃꯌꯥꯝꯅ ꯕꯥꯏꯀꯤꯡꯁ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯈꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯑꯩꯁꯨ ꯂꯥꯟꯐꯝꯗꯨꯗ ꯑꯉꯝꯕ ꯂꯥꯟꯊꯦꯡꯅꯒꯅꯤ ꯅꯪꯕꯨ ꯀꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯕꯨ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯍꯤꯡꯗꯨꯅ ꯂꯩꯍꯧꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ ꯊꯥꯏꯔꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯏꯁꯣꯔꯅ ꯍꯥꯟꯅ ꯌꯥꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅꯁꯨ ꯈꯟꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯊꯥꯏꯔꯥꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯕꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯤ ꯄꯥꯁꯇꯔ ꯑꯣꯏꯖꯔꯕꯁꯨ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯉꯁꯤꯗꯤ ꯕꯥꯏꯀꯤꯡꯁ ꯅꯤꯡꯉꯣꯜ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯏꯔꯥꯗꯒꯤ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯐꯪꯂꯤ ꯃꯁꯤꯗ ꯃꯍꯥꯛ ꯑꯉꯛꯄꯁꯨ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯎꯇ꯭ꯔꯤꯠꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯛꯍꯥꯝ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯊꯥꯔꯛꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯐꯝꯁꯤꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯤ ꯋꯤꯟꯆꯦꯁꯇꯔꯗ ꯄꯨꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯋꯤꯟꯆꯦꯁꯇꯔꯗꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯊꯥꯔꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯋꯦꯁꯦꯛꯁꯤ ꯑꯣꯏꯅ ꯃꯔꯥꯜ ꯂꯩꯔꯤꯕꯁꯤ ꯑꯩ ꯈꯛꯇꯅꯤ ꯑꯩꯒꯤ ꯇꯤꯝꯁꯤꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗꯤ ꯋꯤꯟꯆꯦꯁꯇꯔꯗ ꯂꯥꯛꯂꯒꯅꯤ ꯅꯈꯣꯏꯕꯨ ꯂꯝꯕꯤꯗ ꯉꯥꯛ ꯁꯦꯟꯕ ꯑꯣꯏꯅ ꯅꯤꯄꯥꯁꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯎꯇ꯭ꯔꯤꯠ ꯑꯩꯒꯤꯁꯨ ꯂꯥꯟꯃꯤ ꯌꯥꯎꯖꯔꯤ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯉꯥꯛꯄꯤꯗ꯭ꯔꯕꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯎꯇ꯭ꯔꯤꯠ ꯅꯪ ꯃꯐꯝꯁꯤꯗ ꯀꯣꯛꯍꯥꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤꯕꯔꯥ ꯃꯁꯤꯃꯇꯪ ꯈꯪꯅꯤꯡꯉꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯄꯥꯎꯈꯨꯝꯁꯤ ꯁ꯭ꯀꯦꯠ ꯑꯣꯏꯅ ꯈꯨꯝꯃꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯅꯩꯁꯟꯗꯨꯅ ꯂꯩꯔꯣꯏ ꯑꯩꯒꯤ ꯅꯨꯄꯥ ꯎꯇ꯭ꯔꯤꯠꯅ ꯄꯥꯝꯂꯤꯕꯁꯤ ꯋꯤꯟꯆꯦꯁꯇꯔꯗ ꯂꯩꯗꯨꯅ ꯋꯦꯁꯦꯛꯁ ꯄꯨꯝꯕꯁꯤ ꯁꯥꯁꯟ ꯇꯧꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯁꯥꯁꯟ ꯇꯧꯕ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯖꯜꯂꯛꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯐꯦꯅꯟ ꯍꯣꯏ ꯑꯃꯗꯤ ꯃꯌꯥꯝꯁꯤꯁꯨ ꯄꯨꯡꯉꯛꯉꯛꯂꯤ ꯅꯤꯄꯥꯁꯤꯅ ꯑꯃꯨꯛ ꯍꯪꯉꯛꯂꯤ ꯎꯇ꯭ꯔꯤꯠ ꯅꯪꯒꯤ ꯋꯤꯟꯆꯦꯁꯇꯔꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯝꯗꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯅꯝꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤ ꯍꯤꯜꯅꯁꯨ ꯑꯉꯥꯡꯁꯤꯡꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯗꯥꯏꯇꯁꯤ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯃꯗ ꯐꯦꯅꯟꯒ ꯑꯣꯁꯕꯠꯀ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯁꯥꯟꯅꯔꯤ ꯑꯣꯁꯕꯠꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯣꯔꯗ ꯎꯇ꯭ꯔꯤꯠꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯁ꯭ꯀꯦꯠꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯝ ꯋꯥꯅ ꯍꯦꯁꯇꯟꯗꯒꯤ ꯃꯨꯜꯂꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯦꯅꯟ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯣꯁꯕꯠ ꯅꯨꯄꯤꯁꯤꯗ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯔꯦ ꯃꯍꯥꯛꯅ ꯎꯇ꯭ꯔꯤꯠꯄꯨ ꯁꯨꯝꯖꯟꯈ꯭ꯔꯕꯔꯥ ꯈꯪꯗꯦ ꯁ꯭ꯀꯦꯠꯀꯤ ꯏꯁꯨ ꯎꯇ꯭ꯔꯤꯠꯅ ꯊꯛꯈ꯭ꯔꯕꯅꯤ ꯑꯣꯁꯕꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗꯤ ꯇꯁꯦꯡꯅ ꯍꯤꯡꯆꯥꯕꯤꯅꯤ ꯃꯍꯥꯛꯇꯤ ꯍꯥꯠꯇꯣꯛꯄꯗ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤ ꯐꯦꯅꯟ ꯑꯃꯨꯛ ꯈꯨꯝꯃꯝꯂꯤ ꯃꯗꯨꯒꯤꯗꯃꯛ ꯅꯪꯁꯨ ꯂꯥꯏ ꯈꯣꯏꯔꯝꯃꯨ ꯑꯩꯁꯨ ꯈꯣꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯐꯦꯅꯟꯁꯤ ꯃꯍꯥꯛꯁꯨ ꯋꯤꯟꯆꯦꯁꯇꯔꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯇꯌꯥꯔꯤ ꯇꯧꯕ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯁ꯭ꯀꯦꯠ ꯄꯥꯠ ꯑꯃꯗ ꯀꯨꯝꯊꯗꯨꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤ ꯎꯇ꯭ꯔꯤꯠꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡꯁꯤꯗ ꯀꯨꯝꯊꯔꯛꯂꯤ ꯃꯁꯤꯗ ꯁ꯭ꯀꯦꯠꯅ ꯎꯇ꯭ꯔꯤꯠꯇ ꯑꯣꯏꯅꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯗꯤ ꯅꯪ ꯄꯨꯟꯁꯤꯟꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯤ ꯑꯣꯏꯕ ꯌꯥꯔꯕꯅꯤ ꯁꯪꯁꯥꯔꯁꯤ ꯑꯩꯈꯣꯏꯅꯤꯅ ꯄꯥꯟꯕ ꯌꯥꯔꯕꯅꯤ ꯑꯩꯕꯨ ꯊꯥꯖꯧ ꯑꯩꯅ ꯅꯉꯣꯟꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯁꯤꯒꯨꯝꯅ ꯅꯪꯅꯁꯨ ꯑꯩꯉꯣꯟda ꯊꯝꯃꯨ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯋꯥꯔꯤꯌꯔꯅꯤ ꯅꯪꯗꯤ ꯁꯪꯁꯥꯔꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯅꯨꯡꯁꯤꯕ ꯁꯥꯁꯟ ꯅꯪꯅ ꯑꯩꯒꯤ ꯔꯥꯅꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯀꯦ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯀꯦꯁꯤ ꯁꯨꯝ ꯇꯧꯔꯝꯃꯒ ꯎꯇ꯭ꯔꯤꯠꯅ ꯁ꯭ꯀꯦꯠꯄꯨ ꯄꯥꯡꯊꯍꯜꯂꯒ ꯁ꯭ꯀꯦꯠ ꯃꯁꯥꯃꯛꯀꯤ ꯃꯇꯨꯡꯂꯣꯝꯒꯤ ꯐꯨꯔꯤꯠꯁꯤ ꯍꯥꯏꯒꯠꯂꯒ ꯁ꯭ꯀꯦꯠ ꯃꯀꯣꯛꯇ ꯎꯞꯁꯟꯗꯨꯅ ꯏꯁꯤꯡꯗ ꯅꯝꯁꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯀꯤ ꯃꯥꯏꯊꯣꯡꯁꯨ ꯉꯁꯥꯏꯒꯩ ꯁ꯭ꯀꯦꯠꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯃꯥꯜꯂꯝꯕ ꯑꯗꯨ ꯇꯝꯊꯤꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ ꯁ꯭ꯀꯦꯠꯁꯨ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯎꯄꯥꯏ ꯂꯩꯇꯅ ꯉꯥꯏꯍꯥꯛ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯔꯝꯕꯗꯒꯤ ꯉꯁꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯅ ꯍꯧꯖꯤꯛ ꯁ꯭ꯀꯦꯠꯄꯨ ꯏꯁꯤꯡꯗ ꯅꯝꯁꯟꯗꯨꯅ ꯍꯥꯠꯂꯤꯕꯁꯤ ꯑꯣꯁꯕꯠꯅꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯎꯈꯣꯡ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯎꯇ꯭ꯔꯤꯠꯁꯨ ꯅꯍꯥꯟꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯁ꯭ꯀꯦꯠꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯁꯥꯞꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯀꯣꯛꯊꯣꯛꯂꯦ ꯈꯟꯖꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯁ꯭ꯀꯦꯠꯁꯨ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ एपिसोड असी मतंग अस्वाइदा लोइसल्ले मसिगी मखा मथंग अमुक पुदु लाक्चगे ngasiगidi mayambu अमुक हन्ना कायननब याथंग निजरी।